ꯂꯦꯝꯕꯤ ꯀꯥꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯍꯪꯂꯛꯏ ꯇꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯋꯥ ꯉꯥꯡꯅꯕꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯦꯝꯕꯤꯗꯣ ꯏꯉꯪꯉꯪꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯀꯤꯆꯟꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯍꯥ ꯀꯅꯥ ꯂꯥꯛꯑꯒ ꯂꯣꯏꯁꯤꯟꯅꯩꯅ ꯉꯥꯏꯔꯤꯅꯣ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯨꯅꯨ ꯏꯆꯦꯅ ꯂꯣꯏꯁꯤꯟꯖꯁꯅꯤ ꯍꯥꯏꯕꯗꯨꯗ ꯂꯣꯏꯁꯤꯜꯂꯝꯗꯕꯅꯤ ꯑꯣ 이마는 후타오 하이르수 능 탁가도리브로 까이노 따도나 하이리두버 헤이 와마카다건 나사나 자람바기 루칵도 바오바 뢰신니 캉다바 낭부 까람바 누피노 까나다노 낭나 럭다나리세 하 시금바 이문기 마ቁ 마타 카를 로신베슈네 에이부 왕앙 할라건 나사기나 더마사컹 이뭉시 이뭉가 모이나 반시 고 이뭉 마힐랑나바 신거노 까이금바 이움시다 레이바나네 낭야 모아라가다바 오이라디 ꯍꯌꯦꯡꯃꯛ ꯅꯄꯥꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯦꯝꯕꯤꯗꯨ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯦꯝꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯩꯁꯨ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯂꯦꯝꯅ ꯂꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯏꯇꯩꯃꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕꯅꯤ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯅꯪꯅ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯏꯇꯩꯃꯅ ꯑꯃꯨꯛ ꯍꯣꯠꯅꯖꯁꯅꯤ ꯃꯥꯕꯨ ꯉꯁꯥꯏꯗꯤ ꯀꯩꯝꯇ ꯇꯧꯈꯤꯗꯗꯥꯏꯅꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯃꯇꯥ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯈꯪꯉꯕꯅꯤ ꯅꯇꯩꯃꯗꯣ ꯀꯌꯥꯗꯤ ꯐꯔꯣꯏꯗꯧꯔꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯧꯁꯤꯟꯅꯕ ꯍꯧꯔꯕ ꯍꯣꯏ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯉꯝꯗꯕꯅꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯒꯅꯨ ꯀꯣ ꯅꯪ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯁꯠ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯨꯆꯣ ꯂꯦꯝꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯔꯕꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯤꯡꯗꯣ ꯍꯧꯔꯛꯑꯅꯤ ꯈꯪꯕꯅ ꯀꯤꯆꯟꯗ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯒ ꯃꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯊꯣꯏꯅꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯀꯩꯝꯇ ꯇꯥꯗꯕ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯑꯇꯣꯝꯕ ꯀꯩꯗꯧꯅꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯌꯥꯏꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯒ ꯄꯣꯊꯥꯔꯨꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯆꯥꯗꯤ ꯉꯥꯏꯍꯥꯛ ꯉꯜꯂꯦꯅ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯈꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯌꯥꯝ ꯊꯨꯅ ꯀꯤꯆꯟꯗ ꯆꯪꯉꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯤꯗꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯌꯥꯝꯕꯅ ꯆꯥ ꯈꯔ ꯂꯣꯜꯂꯛꯑꯣ ꯍꯥꯏꯔꯝꯕꯗꯨꯒꯤ ꯆꯥ ꯂꯣꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯝꯌꯥꯏꯗꯅ ꯊꯣꯏꯅꯨ ꯂꯦꯞꯂꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯄꯥ ꯃꯆꯥꯅ ꯂꯦꯞꯄꯕꯗꯤ ꯏꯃꯨꯡꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯅꯔꯛꯑꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯔ ꯆꯨꯗꯅꯕꯤꯁꯤꯡ ꯂꯥꯛꯄꯗꯒꯤꯅꯤ ꯃꯄꯥ ꯃꯆꯥꯅꯅꯦ ꯑꯩꯒꯤ ꯋꯥ ꯇꯥꯔꯛꯇ꯭ꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯔꯤꯡꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯦꯗꯥꯝ ꯀꯩ ꯂꯩꯕꯤꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯅꯨꯡꯊꯥꯡ ꯑꯩ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯪ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯦꯗꯥꯝ ꯀꯔꯤ ꯊꯕꯛꯅꯣ ꯃꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯨꯗꯨꯅ ꯂꯩꯔꯅꯤ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯃꯦꯗꯥꯝꯅ ꯃꯤꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯄꯩꯁꯥꯗꯤ ꯈꯔ ꯌꯥꯝ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯀꯌꯥꯅꯣ ꯑꯩꯅ ꯄꯤꯒꯅꯤ ꯄꯩꯁꯥꯒꯤꯗꯃꯛꯇꯤꯅꯦ ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ ꯑꯩꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛ ꯑꯩ ꯅꯪꯉꯣꯟꯗ ꯃꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯦ ꯍꯩ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯐꯒꯅꯤ ꯃꯦꯗꯥꯝ ꯊꯣꯏꯅꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ
Thoinu aigi mayokta lege khanba sai. Thoinu aina kadai phawa tawba ngambage haibado utpa taredana. Si haina imungda amuk changlaktuna magi kada changlaami. Kitchendana ningthem sadu lonba loiraga kap amada hairaba matung magi kada amuk changlaktuna kok chikpagi chanaba guli adu lairibara yenglami. Uchinna china guli amadi lairami. Madu puraklaga ma amuk kitchenda changlaktuna ngasai mana haiduna thamlamba cha adu puraga mayambagi kadu da kakhalami. Mayambagi kadu yoraga kagi thonga du thili. Manungdagi mayamba punshibana kagi thongdo hangdorei. Thong hek hangdorakpaga thongjin mapanduda adum leplaga ningthem hairei. Daso chaga guliga haibado shida leiri. Itei mabu kokchi haibado khara phatribro. Kaide phabunu du ningthem. Ngasai kei kappa yaba kapamaga haujita kappa tokida ngari. Daso yam henjil agadi hospital da chatpana pharoidro. Guli se saraga amtang yengkisi. Fatta fatragana chatpa haidari. Phare nangsu pothajarur. Horene henda henjiladi nayamba hairagi. Ningthemsu wa makha taramdana chaga guliga du piramlaga kumthakre. Ningthem hek chatkibaga punchibana kagi thongdu lonsilaga chayawba kap adu phamungna kanda lairiba table adu da thami aduga sorma pi masang hondoklaga ha acting se jat jani tawribase mi khwaisu sumaina tawnu bazar punchida oidaba ngang ba haise da baise ngasidi matang matamna oidaba ngang ba hel tanja adu da linthoidu washroom dagi thoglai magi nupa punshibana murum sonduna lairambadu ubada magi nupa gi manakta sangsilaktuna dacho kidawrage nathanta murum sonduna lairamisibo punshibadu nokphet tawraga linthoigi khudang adu ta pairaduna sofa thariba adomda chingduna puraklaga linthoibu phamhalli aduga masu phamtharaktuna ngasai mana kitchen da ising lawba chatlubadagi hauji ningthemna cha pirambagi wari sing adu lirami wari sing adu taraba matung linthoidu punsibada nuksina yengnaga dacho kaigina du maina oidaba ngangide kaisu dawdu baisa nangna namdana anaba mi ohel ningthem hoina khangadi kai khankini kemta khangoi ke dorage akhoi atombadi aina haiba dum thajabani adugane nang ngasidagi imungi thabak amata tawbu yade anabagi acting tawduna dum leigedabani khangidana as planning de ko yamna ngamaroi o nang aina haiba wasi yararoidro napchada boado ngangan haibane daso kaigi napchada boano ha nangi phanabane ina silibase adu oiradi imana isau langido langaroi kamaina nangna ngamdadana leiradi kasdegi hendoroi imaga su unararoi nangna tawba thabakta imana yengsinbado yengsilaroi magi thokpa leinarani adu oiradi imungsida isau langnarise langnararoi adagidi last da arangbam chei haido dasok soidrabani kariba haujikido aidi keigi chei sadoba nangbu ai phubu ngamgadrone ai dasok phuge haiba nateda dasok na ngangliba mayamdo tabada yam ware laukhatpa yaba matte hek yaudi chaga muk lolhandana mi angangduda chado lolona hairamdradi sakhumda moina sarambagi saidan leiba kolik mayamdo ningthemna kamaina uni ha madu uhangena aisu haigyaun hairamibani ado ai ngamjena mo haidrasu ningthemda kemta hairamdrasune aingonda haiba yai haibanida chakhumda sa heriba mayamdo loisilona adu khak loisinbeibu angangduda oidaba mungangi neba o iduse wahaningdaba adugine as yam pakte ko daso matungdadi oidaba ngangbi ko haujikti ai labanina aina ngambado adum honajagi pangbu pangadi singaroido nang tare hebema aine waga ngangaroi ko si hairamlaga sofa da phamlambadagi hogatuna phamungda ka khatuna hepthakre linthoidi adumak sofa aduda phamduna wakhalamada tauduna leiri punsibadu mamaido muk linthoiromda onsilaktuna kai muk tawrage me kangal gase amta tharala ai potharage ba linthoisu magi nupan haibu wado taraduna sofa da phamlambadagi hogalaktuna kangkhaladu thadaraga ningthina yepsilaba matung masu phamungda ka khalaktuna heptharei mathangi numitani linthoi yahongan hogatuna mau ama oibagi imungi thabak loisinba yaba loisilaba matung masado iru mai thajaraga
asengba phirol ama hongdokladuna koro anganba ipamabu duk maira kattuna khoirumjari duk maira katpa loiraba matung magi kada changlaktuna phi ama mu hongdoklaga kitchen da changlaktuna ayukki breakfast semli Linthoina breakfast loiraba phawba lembi amadi manem thoinu da hogalaktri ningthemga maku ibungogadi ayuk anta hogatuna walking chakre ngaihaki matung maku ibungoga manaw nupa ningthemgasu walking chakhibadu halaklami hek halakpaga ningthemdo kitchen da changlaklami mana changlakpada matai malin thoi leirambadu ubada ningthem matai magi manawta changsilaktuna iteima kaino tawramisibo Linthoidu chalonduna leirambadagi mamaidu ningthem lomda onsilaktuna ningthem kaidawrage itaimabu haksangamde haidane aduga kaigino kitchen sida leiramisibo pothaduna leiba yadre iteima ningthem haujiti kemta tawdreda noita sawnane machu hena thaksile oiramni iteima kemta tawdre ko ado nangi breakfast to semora hoi yaye iteima bawa su halakhrabro hoi halabani mapanda phamaga khabar pahoribani Linthoidu wa makha tadre ningthemgi breakfast piramlaba matung makugi amuk puduna mapanda tholaktuna baba cha sida leizari kadai imodi yahaubu onthokna ngankreda si hairaga mamong nupi Linthoina pirakliba sa cup adu lauraduna sip ama chingni aduga hairei is imogi sa sidi onthokna haukreda walking chatubagi wabakse imogi cha se hek thakubadagi wabaga loin hek phakre ngaikho namaga nanaw nupigadi hogal khrabro hogatriba male baba karino ne hojik phawa tumsindana leinari sibo ha phare nangi tawgadaba na thawdo tawjaruro ihe ngaikho ne he bhema ngasidine uti asangbo chasi nanaw nupi hogalaga uti asangba thongbagi mayando ipathialuge ado nangna sangkhibada achawbodo aina amukta lao hairam maga sagadaba wari khrale hoi baba si hairam laga Linthoidu magi kada ka khalaktuna mapuroiba punsibana hebliba phamung adu tamna changsilaktuna kangkhaladu haigalaga ningaidana tumduna leiriba punsibagi masadu nomdana haudurai dajo tabro se michemta singoba dajo tabro mi punsibasu magi nupina kauribadu taraduna mamit anidu pangthoklaga manakta leiriba magi nupida yenglaktuna hakamwa challaga hipambadagi haugalaglaga khongrai chanduna phamthaduna hairei kaidawrage mi aktang nungaina tumbasida amu haudurai matamse phanayam thengabani babana makhada amukta kumoi wari khara sananingi hayobani hairagliba magi nupigi wadu khumdaba makhai nangdi karam kanda hogaliba aina acting tawsino hairaga nangdi ayunganta hogalaga ing kharkan sida irugalu zaruineba ha nang aina haiba wasi indre as dajo nangi do wathi ko kai wathino ha nang se aina haiba wase asuk yamna indrise kai gino o chatnaba yaba wadu nganga adine indawba dajo na hairi wadu di chatnaba yaba wasu amta nati se hogat pirose hamnunga se amta loislamge dajo so nasana udo fresh oi thoro aduga babana lao haido kumthabiro aishu sak thongnaba tawruki dajo gi breakfast di kitchen da dum thamamagi punsiba wa makha tadre mana phana hairurabasu Linthoina indau letre khaladuna phamungdagi kumtharaga washroom da changkhre Linthoisu phamnungdu loisinba loiraba matung kitchen tamna amuk laktuna ayuki chak thongnaba sem sari ningthemgi kada lembia tabro mi nangbo lembidu phaijup manungdagi mamaidu lekhallaktuna kaidawrage mi tato hai hauji phaw tumsandana leidu kaigino ha nang simo amani haiba kawrabro imungi thabak mayamse itei mama tantana loisimba loin loira phawba hauji phawba nang tumdana leirineba as tato inge na ngayak sum tumambani kaidawrage masu lakpa kuijibane na kharasu tawba yai kaino chahi ama hela abani
ꯑꯩꯅ ꯏꯊꯟꯇ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯇꯅ ꯂꯥꯛꯏꯕꯁꯦ ꯅꯪꯒꯤ ꯅꯆꯤꯟꯁꯤꯕꯨ ꯀꯔꯝꯕ ꯅꯆꯤꯟꯅꯣ ꯉꯥꯡꯉꯤꯈꯩ ꯈꯨꯝꯗꯧꯗ ꯍꯣꯠꯅꯕꯁꯤꯕꯣ ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥ ꯅꯨꯄꯤ ꯅꯪꯅꯅꯦ ꯑꯩꯒꯤ ꯊꯛ ꯀꯥꯔꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯟꯒꯅꯨ ꯆꯤꯟꯅ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯂꯧꯗ꯭ꯔꯗꯤꯅꯦ ꯈꯨꯠꯅ ꯑꯣꯏꯅ ꯙꯝꯙꯝ ꯐꯨꯗꯔꯛꯀꯅꯤ ꯁꯖꯥꯎꯒꯂꯣ ꯂꯦꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯇꯟꯕꯒꯤ ꯍꯧꯒꯠꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯂꯦꯞꯂꯗꯨꯅ ꯃꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯨ ꯀꯥꯝꯁꯤꯟꯕꯗꯩꯅꯦ ꯃꯥꯅ ꯍꯣꯡꯉꯛꯏꯁꯦ ꯉꯁꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯋꯥꯔꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤꯕꯣ ꯄꯨꯟꯁꯤꯕ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯕꯕꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯕꯤꯔꯦꯟ ꯈꯕꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯈꯠꯂꯛꯂꯒ ꯑꯆꯧꯕ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨꯂꯥ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯄꯨꯟꯁꯤꯕꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯑꯆꯧꯕ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯀꯃꯥꯏ ꯇꯧꯔꯤꯕ ꯕꯕꯥ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝ ꯀꯥꯏꯗꯅ ꯆꯠꯊꯖꯔꯤ ꯆꯦꯛꯀꯣꯟꯗꯨꯃ ꯅꯪꯅ ꯐꯖꯅ ꯁꯦꯟꯅꯖꯔꯣ ꯃꯗꯨꯗ ꯏꯄꯥꯕꯨ ꯑꯃꯨꯛ ꯌꯥꯎꯍꯜꯂꯅꯨ ꯀꯣ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯍꯧꯔꯦ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇꯤ ꯏꯄꯥ ꯀꯥ ꯍꯦꯟꯅ ꯋꯥꯗꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯕꯛꯇꯨꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗꯣ ꯑꯗꯨꯅ ꯆꯦꯛꯀꯣꯟꯗꯣ ꯃꯥꯏꯄꯨꯅꯅ ꯁꯦꯟꯅꯗꯨꯅ ꯅꯁꯥꯅ ꯊꯟꯇꯅꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯈꯤꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯁꯤꯟꯕ ꯄꯥꯝꯕꯒꯤꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒꯅꯦ ꯉꯁꯤꯗꯣ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯈꯔꯅꯦ ꯊꯨꯡꯂꯒꯗꯕꯅꯤ ꯏꯃꯧꯒꯤꯗꯃꯛ ꯄꯩꯁꯥꯁꯨ ꯏꯄꯥꯅ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯄꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒ ꯈꯔ ꯇꯧꯃꯤꯟꯅꯔꯦꯔꯒꯅꯦ ꯅꯪꯒꯤ ꯀꯥꯗ ꯃꯐꯝ ꯆꯥꯅ ꯄꯨꯁꯤꯜꯂꯝꯃꯨ ꯕꯕꯥ ꯏꯕꯥꯏꯅꯁꯨ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯑꯁꯣꯝꯗ ꯏꯕꯥꯏꯅ ꯂꯥꯡꯉꯦꯅ ꯏꯍꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯡꯍꯜꯂꯤꯅꯣꯅꯦ ꯄꯩꯁꯥ ꯇꯤꯡꯅꯅꯕ ꯏꯄꯥꯅ ꯑꯗꯨꯝ ꯈꯪꯅ ꯂꯩꯗꯧ ꯂꯩꯔꯁꯤꯗ ꯏꯃꯧꯗꯣ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯗꯣꯛꯍꯟꯀꯣ ꯑꯗꯨꯒꯅꯦ ꯑꯃꯅ ꯅꯅꯦꯗꯣ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯅꯅꯦꯒ ꯏꯃꯧꯒ ꯄꯨꯟꯅ ꯆꯠꯂꯦꯔꯒꯅꯦ ꯏꯃꯧꯒꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒ ꯅꯅꯦꯒ ꯅꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯆꯠꯃꯤꯟꯅꯔꯣ ꯄꯩꯁꯥꯗꯣ ꯏꯄꯥ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯝꯃꯒꯦ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯏꯃꯧꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯒ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯕꯤꯔꯛꯎ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯖ꯭ꯋꯦꯂꯔꯤꯗꯁꯨ ꯆꯪꯉꯛꯎ ꯏꯃꯧꯅ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯍꯥꯏꯔꯒ ꯕꯤꯔꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯅ ꯈꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯕꯤꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯇꯧꯕꯒ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯀꯤꯆꯟꯗꯒꯤ ꯃꯅꯦꯝꯒ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯀꯞ 2ꯒ ꯑꯆꯥ ꯑꯊꯛ ꯈꯔꯒ ꯄꯨꯗꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯨꯔꯧ ꯊꯥꯡꯂꯛꯏ ꯂꯤꯟꯊꯣꯏꯗꯨ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗ ꯃꯁꯥꯅ ꯃꯁꯥꯗꯨ ꯈꯣꯡꯐꯝ ꯁꯦꯝꯖꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯎꯞꯁꯤꯜꯂꯒ ꯇꯨꯕ ꯐꯥꯎꯗꯤ ꯇꯨꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇ꯭ꯔꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯃꯅꯦꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯍꯩꯖꯤꯟꯈ꯭ꯔꯦ ꯇꯨꯡꯂꯣꯝꯗꯒꯤ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯅꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯇꯨꯡꯗ ꯂꯤꯟꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯗꯨꯅ ꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯃꯤꯠꯇꯨ ꯀꯔꯤ ꯌꯦꯡꯉꯒ ꯆꯠꯀꯦ ꯍꯥ